यूनियन मिनिस्टर ऑफ स्टेट स्पोर्ट्स विजय गोयल ना याइथिबी लकोल यंगसिनख्रे मियाम इरांग होरपदगी पुलिस ना कंट्रोल तौरम होनबदा पुलिसमैन अमा यावना मियोय कुंथारोम सोक्तुना लायकनख्रे येनगदबा अमदी मियाम गी सेल मांगनगदबा मफमदा स्पोर्ट्स यूनिवर्सिटी साबगी वफम लैते हाइना मिनिस्टर ना फोंदोकलमले अमदी कुमलपाइंदो स्टेडियम दा गिनीज बुक ऑफ वर्ल्ड रिकॉर्ड चलगनी हाइबगी थाजब लैबा हियरिंग एट यंथोपगी थरम सेम साब लोयरे खुरुमजरी आईएसटीबी पाउमियंग ताबिरिब सिंह तराम ओक्चरी हौजिक मरुबा पाउ सिंह सदोन पिंजरी प्राइम मिनिस्टर नरेंद्र मोदी ना मणिपुर की सानरू सिंगी मतिक मथौना इकाई खुमनदुना इंडिया की अहान बोइना मणिपुर दा सागनी हाइना लाउथोकिबा स्पोर्ट्स यूनिवर्सिटी की मफम ओइना पीखिबा याइथिबी लोकोल ngasi यूनियन मिनिस्टर ऑफ स्टेट यूथ अफेयर्स एंड स्पोर्ट्स विजय गोयल ना यंगसिनख्रे महाके खोंगसत अदुदा मणिपुर चीफ मिनिस्टर ओकमी बोबी वांगजिंग तेंथा केंद्र के एमएलए पाउनम ब्रोजन चीफ सेक्रेटरी ओनब किशोर अमदी यूनियन स्पोर्ट्स मिनिस्ट्री की जॉइंट सेक्रेटरी डेवलपमेंट राजबीर सुसर याकी यूनियन मिनिस्टर ना स्पोर्ट्स यूनिवर्सिटी सागदुरी मफम सिंह खोंगना अमदी गारी न चतुना यंगसिनके मफम अदुगी मतंग दा करिगुम वफम अमता फोंदोलमदे अदुबु सागदुरी मफम असि खर कुटपा माली हरपदा चीफ मिनिस्टर अमदी एमएलए ब्रोजेन की माइकेदगी मफम असि कुटपा नते हौजिक हौजिक एनआईटी की लंफेलदा सागलिबा एनआईटी कॉम्प्लेक्स यंगबीरगा खंगबिगनी हाबो वफम थमकी विजय गोयल की खोंगसत अदुबु वांगजिंग तेंथा अमदी खंगाबो केंद्र की मियामना खोंगजोम बाजार दगी परियंग लेप्तुना तरामना ओखी लोइनना स्पोर्ट्स यूनिवर्सिटी डिमांड कमिटी थौबाल डिस्ट्रिक्ट नसु एमएलए ब्रोजन की खुथांगदा मेमोरेंडम अमसु पिशनकी नाकलमरोमदा ngasi अयुक पुंग मपलोम तारकपा दुवाइदा याइथिबी लोकोंदा स्पोर्ट्स यूनिवर्सिटी साबा यारोय हाइदुना लम मपुसिंगना सोरारोमदगी खोंगसत अमा लाक्तुना चीफ मिनिस्टर उननबा चंगसिलकी अदुबु पुलिसना टियर गैस कापतुना सोरा फावबा तकथोकी थोदोगदुदा पुलिस पर्सनल अमा यावना मियोय कुंथारोम असोपन नंखी मखोगी मनुंगदा नुपी अहम यावकी सोलबा मियोय सिंह अदुगी मनुंगदा मियोय 13 की फिबम हौजिक सुलुना लैरी असोपा सिंह कक्सिंग थौबाल अमदी रिम्स न सिंगबा हॉस्पिटल सिंगदा लाइकनरी गसिन मिदांग फावबा सोरादा टेंशन वांग लैखी हारी असोपा मियोय खरदी नकल अनिगी मरकता मुक्नदुना लैबदगी लौथोकपा ngamduna लैबा मियोय कया अमसु यावी हारी याइथिबी लोकोल येंगुरबा मतुंगदा मिनिस्टर गोयलना चीफ मिनिस्टर गा लोइनना इम्फाल वेस्ट की मनुंग चंना लैबा कौत्रुक खुलदसु सत्तुना येंगसिनकी येनगदबम अमदी मियाम की सेल मांगनदबा मफमदा स्पोर्ट्स यूनिवर्सिटी साबगी वफम लैते हाइना यूनियन मिनिस्टर ऑफ स्टेट यूथ अफेयर्स एंड स्पोर्ट्स विजय गोयलना फोंदोखरे वफमसै स्पोर्ट्स यूनिवर्सिटी साननबा मफम अनि येंगसिलबा मतुंगदा बीजेपी की ऑफिस ता पांगथोखिबा पावगी मफम अमदा माना फोंदोखिबनी पावगी मफम अदुदा बीजेपी मणिपुर प्रदेश की प्रेसिडेंट के.एस.एस. भवानंदा हानि की प्रेसिडेंट एम भरोट स्टेट इलेक्शन मैनेजमेंट कमिटी की कन्वेनर टी.एस. रावबसु सरु याकी मिनिस्टर गोयलना स्पोर्ट्स यूनिवर्सिटी असि इंडिया की अहानबा यूनिवर्सिटी ओइगदौरिबनी मसिगिदमक यूनियन मिनिस्ट्री ना ऑस्ट्रेलिया दा एक्सपर्ट टीम अमा थादुना मखोगी यूनिवर्सिटी चपसाना मौंग मतौ तमननबा यंगसन हंकी ngasi yangsan ki matuda yaithibi lokol asi akupa mafam oiba law and order की फिबम कमदौ रकदगे अमदी लमदम मदुगी मियामना करी फावबगी हाबदु यंगसन की सेंटरना पामलिबसी मियामना अयतपा यावदबा साबदा लागदबा अमदी मियाम की पैसा अरियमबदा महनगदबा अमदी लोफम मांगनदुना मियाम की अपामगी मायुक्ता लेपतुना थबक तौबा पामदे याइथिबी लोकोल हारिबु फिबम असिगा चुनरिब्रा हाबदु खनबताई लमपीबा हाबसी स्टेट गवर्नमेंट की मथौनी हाकी मिनिस्टर ना याइथिबी लोकोलदा सानिंगदबगी मओंग फोंदोरकपा अदुदा मफम अनि की मनुंगदा करमने हेना पामबगी हाइना पाउमिसन हंगिबो हंगी पाकुमदा वफम असि महात मथंतना लेपथोकपा याबा वफम नते अदुबु अतुबा मतमदा प्रोफेशनल एक्सपर्ट सिंग यावबा टीम अमा थारकतुना मफम असदा यूनिवर्सिटी साबदा लेगदबा फिबम ओइब्रा ओइदबरा हाइबा खंगलबा मतुंगदा लेपकनि हाकी याइथिबी लोकोलदा स्पोर्ट्स यूनिवर्सिटी साबा यानिंगदे हाइना चपसाना मीडियादा फोंदोकपा याब्रा हाइना हंगिबो हंगी पाकुमददी मिनिस्टरना माक मसागी ओइनदी वफम अदु हाइबदा काइदे अदुबु स्टेक होल्डर मयाम अमदि टेक्निकल रिपोर्ट लाबा मतुंगदा चपसाना वारेप लोगनी हाइना फोंदोलमखि अभी हमने सोचा है कि टेक्निकल्स आदमी यहां पर आए। मैं ऐसा समझता हूं कि इसके अंदर इंजीनियर्स, कंस्ट्रक्शन कंपनी या जो भी इससे जुड़े हुए कंसल्टेंट्स हैं उनकी टीम आनी चाहिए, उनको फैसला करना है। किंतु कम से कम मेरा उसके बारे में तो ये राय है
कि वो थोबोल जो है वो लो लाइंग एरिया है, वहां पर बहुत दिक्कतें आएंगी, जिसमें इन्होंने 2 साल की देरी लगा दी और उसके अंदर भी दुनिया भर के डिस्प्यूट, दुनिया भर की प्रॉब्लम्स हैं। तो उन प्रॉब्लम्स को तो रखते हुए सिर्फ दिखाने के लिए तो हमको नहीं करना ना कि कल हम इंफ्रास्ट्रक्चर करें, परसों हमको वहां और प्रॉब्लम में शुरू हो जाए जाके। Kumalapang Indoor Stadium da Guinness Book of World Record chalagani haibagi thazaba leiba hearing at yentopagi thorom sem sablore. Hiram asuk mari lenana ngasi state ki health commissioner PK Singna thorom pangthok phamda pawgi mifam amasu pangthokre. Commissioner na phungdokibada hayeng pangthok kodorba thorom asi Artificial Limb Manufacturing Corporation of India Alimco NPPCD Manipur amadi central government ka kusamnaduna pakhat kadabani. India के स्टेट खुदिंगमक्ता केम निफुग मापन पांगथोक्तुना स्क्रीनिंग पांगथोक्लबा मतुंगदा इंडिया के स्कूल सिंगदा तमलिबा महिरोय लिसिंग तरुक सामरी हुंफुग मरी खंगतुना यंथोकनी मसिगिदमक्ता लुपा करोड़ तरुक मखाई अलिमको द पीदुना हियरिंग एट थुंगलरे ममांगदा लैखिबा वर्ल्ड रिकॉर्ड असि गुजरात पांगथोक्पा अमुक्ता हियरिंग एट लिसिंग तरुक यंथोकपगी रिकॉर्ड ना ओइकी हयिंग थुगाइगनी हाइना पारिबा सि यामना साव रिकॉर्ड ओइगनी मसिगिदमक्ता गिनीज बुक ऑफ वर्ल्ड रिकॉर्ड के ऑफिस का तानरबा मतुंगदा कैमरा कुंथ्रा का तरुक खिंदुना खुदक्ता मखोइदा उहल्लगा सर्टिफिकेट लौननबा थौरांग तौरी इंडिया के ओना ख्वाइदगी सावब के मसिगिदमक मणिपुर की डिपार्टमेंट खुदिंगमक खुसमनदुना पाइखली थोरमसदा यूनियन सोशल जस्टिस एंड एम्पावरमेंट की मिनिस्टर थावरचांद गेलोट मणिपुर की चीफ मिनिस्टर ओकम इबोबी अमदी हेल्थ एंड फैमिली वेलफेयर की मिनिस्टर DK कोरुंगथांग सरुक यागनी हाबगी थाजब पिरकले हाकी. Now the entire cost of hearing aid worth about 6.5 crore rupees is being borne by this central government PSU Alimco. All the materials have arrived. The last batch has arrived by Air Asia today and we are in the process of entering it. We have made adequate preparations for comfort of everybody. Amarom da ISTV News na phangba pawgi matungina hayeng camera kunthra ka taruk khimduna London da laiba Guinness Book of World Records ki office ta uhangaduribasi makhoi ki official sing Manipur da laktuna certified taunaba haijakhibada Handakta Manipur Chief Minister Phawba Nongmai Kapsinduna attack tawkhiba lamni mafam aduda satpada khudong thiningai oi haiduna official sing adugi visa piu yade yadabadagi akhanaba thorang oina camera kunthra truk khinduna khudakta honanaba hotnabani hai. Southern Hills isugi matangda Congress government gi pukchel sengdaba thawong JSC Southern Hills na sabak phalagli. Ngasi matam sangna isu asigi matangda Joint Committee Southern Hills na tumina laidurba matung kuki NP Southern Hills yauna tongan ba kuki civil society organization sing civ association yauna Kangpopi Town Committee office ta pangtokpa mifam amada government asina pikhiba thasaba hanjin ngakidaba wafam asi ngasi puthorakibani. JC Southern Hills na Chief Minister amasung Deputy Chief Minister mamang sahi October 13 da unaki loinana sahi asigi me aroiba chayolda mapung phaba district ama lokthokani haina thajaba pirakhi adubu madu thabak una onthorokide madugi mahutta government na sahi asigi September phaba yaithoknanaba JSC da sahi asigi August ki tang 13 da unabada khaijaraki. Chief Minister na IFCD Minister ngamtang hawkip yauna Southern Hills ki MLA ahum mamang thagi ahum da tharaktuna ki khudol oina government na Southern Hills mapung phaba district ama oina kut festival numita lokthoklegani haina thajaba piri haina khanglaki. Thajaba si pirakpatagi Joint Committee na October gi mari da pangthokani haina toromba miyam ni mafam adu handokibani. Government na pirakliba thajaba si district si puthokpada yaningdaba sing thorok tananaba media da phongdok tananaba su khanglaki. Masina maram oiduna JSC na government asida thajaba thamduna tumina leikhi loinana district lokthoknanabagi thetkadaba pet singsu yamna thajanaba amada sem saduna minister masamakta yenghanduna ayaba pirakibani. October 13 gi nungthilda minister na Tharakpasingna district lokthokpagi plate sing adu numidang ADC office complex Kangpopidanapki adubu Congress government asina Southern Hills miyam gi thajaba pumma mahangi. Government asigi nam thak tawba thawong kuki NP Southern Hills yauna civil society organization singna kana yaningdaba phongdokli November 8 phawgi manungda kuki gi sanabigi matungina government na miyam da lale haijagadabani. Apun mifam aduna Chief Minister Okam Ibobi yauna Southern Hills ki MLA ahum laktuna Southern Hills miyam da lale haijagadabani. CSO Southern Hills ki wangangloi lamsa songloina CSO Southern Hills na Southern Hills ki MLA ahum amasung district ki councillor sing November 8 da laknanaba kaukhe nimit asida Southern Hills district ki maraibat leplagani haiki
Sada Hills isugi matangda Creation and Revenue District haiba term ama sisinabasi yaningde. Sada Hills asi lising masamapan humputraga mathoida Parliament ki ek mana sem krabani masigi award pa haibabu DC amasung SP khaktani. Sada Hills ki miyamna DC amasung SP ama thabirakna mamangedagi hauna taksinduna laklabani haina su phongdoki. Chin khiba betray tawraga masida monolith khillaga tawdabase khoi custom na yade haduna ibobi bu luching laga manu magi tung in khiba Sadar Hills ki MLA sing si mathakta khoina ok ama hat laga ku hangade masi lakadauba tang mapan gi mamang da tawgadabani habise khoi wari ni aduga loina Sadar Hills ki niyam sina khoi Sri O ibobi led Congress government si tumtha thajadre habisi khoi hajaning bani. Handak Manipur University da thokiba thodok amada Desam gi president angam bayawna thomi kaya asopan nangkiba thodok inquiry committee amani yangshilagani haibagi thajaba deputy chief minister ga khangamna Desam da pirak lehari ngasi Desam na thodok tugi matang da takshin duna mara leiba sing serak pinaraba chief minister unanaba wakat khongsat ama Desam party gi chief minister ge secretary tamna chakhi police na university and higher education gi directorate mamang da thakhi madugi tungda Desam gi vice president luchingba mioi manga khangatuna deputy chief minister ga unaki deputy chief minister unabagi matang da secretary general and edition na permission da thokiba thododi matang da inquiry committee ama semduna thiganangani haina thajaba pirakliba si thabak oina onthok trabadi Desam gi khongjang handok loi haiki inquiry gi tawgani habagi masigi chapchaba order ma akoina phangdriba maramna akoina hojimak nasimak ta koigi changsilamba khongjang suspend to wiwa famdi leite akoina hek makata na muk kino sigi thabak oina deputy sem na pira iba thaja basing asi thabak oina pangthokpa koigi minmangda uraba matam kano gi matungina thabak pangthorapagi matungina yengaga koigi makata ba koigi decision laujagani Yaripok Laimanai da nong saba multi-purpose hall ama MP Dr. T Maina amasung Andro Kendra ke MLA tu Ais Syam Kumar na miyam da kusin nakre. MP Maina na kathok pa magaloy na miyam gi sakot thorang da mangjil thana changsuliba masak na ba MLA ama oibadagi Syam Kumar bu Congress na lokshan bani lakadur ba mikal da Congress ki mihut oina Andro Kendra dagi thagat kani haki. MLA Syam Kumar na miyam na mahaku thajaba amasung lamjing bibana Andro Kendra sakot propangam bani Kendra sigi miyam gi sem thumi phibam phagat hanbaga loina right to education gi makhada angang singbu soidana maki larik tamhanbagi thabak tami yang sangli amaromda BJP gi minister singna Manipur bu lam koipham oina onthok panatana kari karama thabak paikhatlabagi amana amabu khaidok khaijin tawduna nungsinadana ba sille haina maral siki Thasigi anida Androda Mahiroi nupi masa ama school gi headmaster na makut sangki haibadu aranmani nupi masa adu da kut sangki balaiti haina thodok asida Chennai hariba thoksom ibungona sengdokre thodok adu dagi miyam na phubada sokpadagi advanced hospital da laikat nariba ibungona St Joseph school da lising masamapan marputra dagi ozagi sinpham asida lerakpani mahakna school asigi boarding in charge oi Mahiroi adu second term exam da ozana note phabadagi sarap thai haiba pau leibadagi mama da phaw tak laikhe ozamo ina tofam thopo ina androgi dispensary da pukatlaga layengki masigi matungda school da mobile puroktana na haiba da ta da badigi mana phaw leiba laikhe masida mahakna makut sangi haina tashinda basi thodok mamang da laikhe sarap thai haiba numit aduda second period tagi hostel da changki maduda hostel da changduna marai bakta namlaga Nabra Nadabra Yengba Amadi Mabukta Namlaga Yankibalai Haukiba Tarik Anida Gari Achobudami Kara Laklaga Ozaga Wari Sanakatabalai Haraga Makut Masa Sangi Harambada
Maki maketagi madugumba tawkiba leite warden ama oina mahakti phibam yengkhibani adubu nupi macha aduna hai haiduna mana ngangba khaktang taraga maral sirakpa asi yamna laibak thibani iramasigi matangda miyamna sumaran thidopiu amaromda mahakna gyan manglinge de khubi soi tawhan ki haribadu kari iraga tawlibano haiba mahak khangde maramaduna iribusing aduga mahakka kariguma hiram amata mari lenadi haina phongdorakhi तारग लेबा मतमदा अनकॉन्शियस लेबा मतमदा आइगे खुपीदा मखोइना मुक हाइजा हाइजागा सोइ तहोली हाय सोइ तौबसि करि इरिबनो कमाय तौबनो आइदे खंगजद्रे मरम मदन मने लान इसिनबा खोटबा मम लेरगसु मदु मखोइना फुर मतुंग दायना पा क्वेश्चन पयाम जो हंगबा याय अदुदा आइना हाइखि रोदौबा हाइरोदौबा मयाम सु ngangamबसि याय मदु मखोइगी टॉर्चर दुगी मखा पोनबनी अदुना आइना प्रजादा हाइजनिंगिना अचुम मरानसि थिदोकपिरा कनान सुमि कनान लाले Pajam moibagi satra moibagi relation do kana na simi basidi ai masi appeal tawjeri mayam Khangabuk part 3 gi lamlong da nong saba kaithel ngasi khangabuk kendra ge male okram landhoni na miyam da kusun nakre kaithel CMDS ke shanthang makha da lupa lakh tara tret amasung MLA gi lanai oina ahen basanpham pudok tuno sabani ngasi gi thuromadu da khangabuk gram 3 gi pradhan khomai Khangabuk part 1 gi pradhan K Rajmohan Khangabuk lamlong bazar development committee gi president L Thambok Susar yaki MLA landhoni na sakot gi thabak thorom sing packet pada miyam su sawar ba thodang lai kendra sigi lehori ba war pasing losna na mohon abada miyam na mating pangbiu kaithel sigi matak su community hol amas hapna na mohonari sayat na badiga saba losna na lai ba hol si atubu matam da losna na ba miyam gi mating pangbiu haiki Yasagi clear what amount to the gi ai koi na haki basi ne na paisa ni kan karbani machi paisa do ba achari ba kai mo chiga ni chana da bani henda hakra ga ha karbani Kumbi kendra ge manung sanna saitona wang lakai tigi mioi ama Japanese encephalitis positive oiba thengnare mioi asi ningol sakobu numitta janimsta pukatuna laikana bada positive oiba thengnabadigi hojik Raj Medicity de laikana rehari apau gi marakta na ati no brem ta loginase Masi awang poki ahan ba TMT bars industry ni industry asi 1993 ki December thada linkha chekibani saiji TMT bars asi German technology na sajabani saiji TMT bars asi awang poki ising sitka yamna chanai aikoina yum sajabada TMT bars asi sizinajai saiji TMT bars tempat sagat pa khudingmak aikoi gi marup Pain relief ointment, Fang Nava, Oak Sikpa, Tang Sikpa, Kuna Singada, Sinavayava, Lipsap, Kuna Putuk Saba, Oza. Jangi labor solar padigi producing at the Jam Chotarba, Tumba Java Yaratava, Kong Haman Maratava Singitava, Amatanava by the Jolly Sire, Amasun, Jolly capsule with Japanese Navio. Taram Noksari, Makata Pau Kargapizari. Ising Nungsina pollution thon Bamasung Madugi report, Numit Sabag Ani Kudingi Logduna section Throng Lokot Pada Kudung Sananaba, LED moving display board among a Sikanglagi Western Get a Thamkre. Moving display board Adu Pollution Control Board ki Chairman Suoriba Dr. NZ Bijon Hangduki. Yasika Toramadu Pollution Control Board ki Member Secretary T. Mangi Singh, Executive Engineer Prem Kanta Susaruyaki. Pollution Control Board ki Chairman Dr. NZ Bijoin Hakibada Turiel Amadi Pat Pollution Thorokpa Matamda Section Thorang Lokot and Abahon Abada Chown Kudung Saba Pigatoriba Moving Display Board of Sea Matam Sana Sangam Toktan Lane and Bamiam Namating Pangbiu in Palamasum Pam Krada Air Pollution to Olibusidi Section Thorang Lokot Pahore Masi Control Tonam Honabada Transport Department is Todang Yamna Sawi Lamdamasida Polythene season about Timlabasu Praza Sing Namasigi Amangatong Mun Kangdavana season of the Changdi Nomagi Hangalagi Haki. Say that my coup, I'm Satina, to Obagari, Toba Yadra never, Tingadam never. Adugi, my coup to taste omatum the Yadre Arabadu, Tori. I could taste omatum the Sigi authorities. I could pollution control board later. Sigi authorities, Kasingbadi, Manipur, Sarkargi. Makad authority makana control to di fagadavani sigi maram di kargino sida aikoigi yamna lai su haiba field jina haiba mayam di engineer mayam di aikoigi pollution control board employee tong lay aduga hojik aikoigi transport department na
moida aiba ilai leitana moida authority di piriba 65 Manipur Girls I Company NCC Group Imphal Sinduna Combined Annual Training Camp ama NCC Group Headquarter Imphal DM College Campus ta hokre numitra ni sathkadaba sida state asigi cadet samri rom saruk yari Cycle Kendra da BJP ki mirep oigini haribati pauzale toktangi campaign committee lokthopgi thoram ama Canal Bank da pangthokre Kendra sigi tongan tongan miwe kyana saruk yaki bo thoram maduda ti pauzale tokthang hakibada Cycle Kendra da leriba tongan tongan jati sing khenaba thamdana nungsi chanaba sakhotpa kendra ama uhaningmadagi mikhal thengnaba thorokpani sarkar sina rajnitik rudong saba longnaba sakaliba kalup naiba thabak sing chapchana thengnagani haki Green Biotech Eco Solution Private Limited na puthokpa multi-purpose organic cleaning macro magic ngasi Manipur Press Club ta ICAR Lamphel gi Zone Director Dr. Narendra Prakash na launch tawkre Toramadu Green Biotechno Eco Solution Private Limited ki Managing Director Dr. Ashunri Private Limited asagi Managing Director Gita Sori Yumna Amri General Manager Santosh Kumar Sumaru Bami Simon Saruyaki Joint Director Narendra Prakash na organic oiba micro cleaning solution nasina haksang soroidaba maongda yum hotel amadi hospital na sing luna na thambada soba mateng oigini haiki Oinam Girls High School gi chad humpu gi matakta phalakpa mahiru singi merit scholarship amadi sahi gi mana mathum yanthopagi thoramga sei school asida pangthokre thoramadu scholarship ki donor Y Kumar Zone 4 gi DI KS Ragumani Oinam Nagar Panchayat ki chairperson N Sonahal councillor O Rajen Susalwyaki BJP Manipur Kisan Morcha ki Vice President Dr. KSS Kala gi miyeng makhada BJP Khundrakpam Mandal gi Mahila Morcha na sinduna Imphal East ki tangkam da poster campaign pangthokre Mahila Morcha ki President Arambam Ngan Bisu Saruyaki Thorongna mari legnana Dr. Kalana BJP party bunungsi miyo sing masak hangdoknaba amadi khomjin tasinaba poster campaign se pangthokpani haki Masana hek poksabi masanu pida na tabalam sa chatharami haiba maralda judicial custody de leiriba yumlembam ibomsa Elias Mathoi sahini phu Mathoi lepham kongpal kongkham lekai ngasi cherap potleiba judicial magistrate Imphal East aniruksuba oina puthorakre yumlembam ibomsa na ngasi court puthorakani haina tabadi nupi kya na court ki akoibada mahak pungai duna laiki police na pamdaba thodok thoktana namagidama akanba section thorang sulokati Court the duty towers Laitabati Makatana Atopani Amani daga Putok na ibom sabo amana jail da puki Yulembam sabu court ki manung dagi putoropo de tin kimamiam na mahak pus arhan bay yaroi haituna akan ba protest tawki loina jail ge garising thatuna ngahak ningai sandana buthoki tungda lampuda ibom sa puduna sakki Yulembam ibom sa sugnu dagi hongalatuna kongpal kongkham lekai de lebani mahak Uttarakhand da leiba 8 Assam Regiment Habildar odumi oini hari Amarom da Yulembam ibomsa maralgi matungin akan masyarakat pigidabani haina lengak apun banu pilup ke President W Manangasi Manipur Press Club ta pangthopa promotion unumada phongdokre Pawgim phamatu da nongpok lengak apun banu pilup sugunu apun maira pai bilup amadi kongpal kongkham lekai awang maira pai bilup ki thopu sing susaryaki nongpok lengak apun banu pilup ki President W Memana sakana ibomsa gi matakta thubu matam da matik sabai charak pidrabadi miyam gulune nakan bakhongjam sanction bini haki Hojik jelda leiraba Ota puthroiba hearing chatharakadoriba sida bail pibidaba loinana last hearing da mase pharsi tawraka hatpa Mahiroi Lungingla Elizabeth pu tamthina halaga thamlamba tarahomdu subaning sing thorom ngasi kyamgai hebung makhongda pangthokre Mami Artist Association na ke inauba amadi mahak imung manung Pegom Joy amadi N Nandesuri na punna sindra pangthokpa thoromodu da kerau kendring MLA Thamarjit amadi Lungingla Elizabeth ki mung miyo sing sarwyaki Lungingla Elizabeth ki mafam da leisu katune kai khumnabut ki Mami Artist Association ni maikei dagi Elizabeth ta kathoknaba isai su khudol tamki College home gi ahal sinda su khudol pot piki MLA Thamarjit na Elizabeth ki thodok asiguma matungda muhanna thoktana na mahona ministry phongdoki apikpa kuhawa do kukhi do leiba limited duration se masi wanga thabu hela khara pak sober duration no piru na koi sami na ta di wona no di Manipur kari awai Manipur utility kurtabi ade singi kami sinna me habase nunga ni jo ni foundation ni do na koi kuchu no chami na sober mai ka
ꯊꯥꯖꯕꯗꯨ ꯅꯨꯡꯉꯥꯏꯅ ꯊꯝꯖꯩ UNC amadi Assamgi economic blockade amaram oiduna mauda pot thana yauba tata truck listing ama hena leiri sakki batang kunthadagi drivers sing nampham masida leirakpa sina awaba ama oire sarkargi maikaidagi athuba matamda miyang sangbiba pamli amaromda sarkarna escort tharatuna mauda panduna leiriba gari sing lokthoknara mohonariba si matik sana escort pidrabadi drivers sing chapangam loi haina su phondokli Bisum thong ningom lekai da nong saba yai phalam jing look club ki building asi sangatuna miyam da khusin nakhe building asi Dr. L Shanti Kumar amasung RK Budhipati na laikhitrba makhogi masa mantos laisram gi mingda katpani club sangabi ki thoramadu da yai phalam jing look ki advisor CS Mohindro na anobul building asina lamdam asigi miyam da kana ba kya pirgani haiki United Bank of India Moirang branch na rabab ki makhada financial literacy cum vigilance awareness week throm Thanga Kendra ki manung sanba ithing na pangthokre thoromadu da Thanga part 2 gi pradhan case Binarani UBI Moirang branch ki manager M Nagat area coordinator Gram Tarang ke Zoe Sasaryaki Sakiba tangani gi ayuk pung 3 makharum taba matamda New Mongza made LPN gi lonaba phamdagi Moria da leiba 13 suba Sam Rifles na Maunau Hawku Koba Chaho village dagi mioi ama heroin gram Samli ka kuntha ka kona na phari hai amuka na break amatang lomun dis Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. amukana taramuk sari makataba pauda Kwakta Bazar ki kunthani pan suba foundation de ge thoram se Kwakta Bazar community hall da pangthokre thoromudu da minister oramba MD Hasamuddin Kwakta municipal council ki chairperson MD Meheruddin amadi Nasimuddin su saruyaki India Gate laiba Indira Gandhi National Center of Arts ta North East Festival da Manipuri masa Kumarji Laisram na design tawba tongan ba visual sing utpa fashion show ma pangthokre Fashion show aduda Maitai nupi model Daina Mayang Lambam su saruyaki Husi makatana sanabi Paulo bisi Husi sanabi Paulo bisi Mapal ki tim ma yauna tim kunthra ma thoina saruk yaduna tara suba jadunang memorial football tournament ngasidagi thamaiban athletic ground da deputy chief minister gekhangam na hawdokre jeliang nong football association sindra pangthokpa tournament hawdopagi thoramadu da deputy chief minister gekhangam thamaiban kendra ge mele case Joy Kishan Tamilong kendra ge mele janghim panmai phungya kendra ge mele Victor Kaising tamai kendra ge mele ki khonbaw niumai amadi IMC ki deputy mayor maibon phawmaina maroibam news sing oina saruk yaki Tim kunthraga mathoina saruk yaduna mass pass amasu sakhi deputy chief minister ga khangamna sanabada thaksi khasi yaudrabadi kedongina mai pak pangam noi tournament asina lamdam masida nungsi sanaba puraktuna kalup masial gi marakta khenaba thamdaba oirasunu haiki yam healthy discipline yawa aina tawra sinthamada niyo matungira chapchana nakse kada ai mado gaina subin sudara moona discipline amada loina pangthokada mai pakudini maton lomna Tournament asigi ngasi ahanba match ta Namthalon Youth Club amadi Sawbung Kabu Youth Club anina sanaki All Manipur Football Association sinduna sathriba Thangjam Birchandra Madi Maipak P Memorial Kungamatu Suba Winners Cup ngasi DSA Sanapati gi Katomi Football Club ki home ground oina Tamuyal Khulian High School ground da District Sports Association Kaching gi Youth Progressive Organization Soraga Sanakiba match ta Youth Progressive Organization Sorana goal ani sino da maithiba piduna semi final sangkhe
Youth Progressive Organization Soragi Mai Papi Goal Aniedu MD Ali Khana Mes ki Humpunto Suba Amadi Marifuga Mari Suba Minute Chankibani Hayeng DFA Thobalgi Highway Star Union gi home ground wina Impal East District Football Association ga Rising Athletic Union ga Sarangpat Ground Thobal Sanaragani. Kusi makataba sanabagi pau boyay ning thozam dagi phangdigani. Sanabagi makataba pauda State League Football. Tamato Supa Manipur State League ki ngasi sanakiba match da sahi sida naungna saruk yariba Sagolbal United na Trupu Nambolbu maithibu piduna league table da point tara phangduna tari suba position da laikre. All Manipur Football Association na sinduna Imphal gi mapal kangjipunga Kumbal Lampak Artificial Turf Ground amadi main stadium da Khumukcham Ingwasa Singh Memorial Trust na sponsor tawduna state asigi masak ngarba team tara nithoina saruk yaduna sathariba sahi asigi taramatoi suba Manipur State League ki ngasi sanakiba match da Sagolbal United na Trupu Nambolbu goal ani amada maithiba pikhibani. Sagolbal United ki mai papagi goal ani edu TI Singthang Khomba amadi Lalram Roha marna match ki maifumapal suba minute chanduna match asi mai pakhibani. Maiti oraba Trupu Nambolgi amatangarba goal adu TI Ratanna match ki ahum suba minute sanki. Match asida Sagolbal United ki sanaroi TI Surjit Opara Nandubushi amadi M Priyananda da match conduct toriba center referee na unsporting behavior gidamak yellow card utki. Hayeng til pung ani tabada Kumbal Lampak main stadium da Traukwa Kaithel amadi Nisa Thangmaibanga sanagani. Sathariba league asida Neroka Football Club sangapamna match mapal da point kulhumdoi M khapamna match mapal da point kunithoi Traukwa Kaithel match mapal da point kunithoi FC Jalen Sadar Hills match tara da point tara mapal Nisa Thangmaiban match mapal da point tara taret SSU Singjamai match tara da point tara Sagolbal United match tara da point tara Nako Nambun Mapal match tara da point tara Klasa Kaino match mapan da point mapan Yang Physic Union Lalambung match mapan da point Nipal USA Kurai match tara da point taret amadi Trupu Nambol match tara da point manga phangduna makong mathang taduna sali. Archery Unit tara mangagi archer nupa amadi nupi humpu tara nithoina saruk yaduna Kumbal Lampak Sports Complex da Manipur Archery Association na sinduna ngasidagi kunifal suba Senior State Archery Championship hokre. Ngasi pangthokiba 50+50 meter distance inter round gi men's da Assam Rifles ki M Sundar na point chatuko humputruk phangduna ahanba Public Club tong khongnam khonggi CIS Johnson na point chatuk humpuni thoi phangduna ni suba madi Assam Rifles ki P Hero bana point chatuk yakhai mapal phangduna ahum suba position takhre. Category asigi women's ki pangthokibada SICA Thongju gi CIS Debiana point chatuk kuntaret phangduna ahanba YSC School gi P Soniana point chatuk taramapal phangduna ani suba madi unit asigi S Nirmalana point chatuk taramari phangduna ahum suba position takhi. Individual Olympic round Indian round men's ki pangthokhibada Assam Rifles ki Ice Bijendranath na ahanba YSC gi O Roshan na ani suba madi Assam Rifles ki GS Singkhuna ahum suba position takhre. Category asigi nupi gi pangthokibada SICA Thongju gi CIS Debiana ahanba Manipur Police Sports Club ki Ice Raspiari na ani suba amadi unit asigi M Aruna na ahum suba position takhi. Boxing Manipur MSR Boxing Association ki miyang makhada Imphal East District MSR Boxing Association na sinduna tha sigi tang ahumdagi Kumbal Lampak Sports Complex ki boxing arena da unit target ki nupa amadi nupi boxer samaga tara taruk na saruk yaduna sathariba Imphal East District Level Boxing Championship ki ngasi pangthokiba KG nipu tarukti nipunipan phawb gi sub junior women's ki semi final da National Sports Academy Kumbal Lampak ki boxer L Susmita Chanuna Yaripo Bisnu na club ki M Malem Ngambibu maithiba piduna final sangkre. KG kuntra dagi kuntra nithoi phawbagi sub junior men's ki semi final bota Itam Nungoi Juvenile club ki K Roshan Maiteina Nongada Boxing Academy ki M Raisanbu maithiba piduna final sangkre. Atopa semi final bout amada Yaipo Bisnu na club ki boxer M ki Yakubna unit asigi Ice Johnson bu maithiba piduna final sangkre. KG nipuni thoi dagi nipumari phawbagi pangthokiba sub junior men's ki ahanba semi final da
Kekrupat Minutong Development Committee ki boxer K Sanjit na National Sports Academy ki W Saloring Analbu Mighty Biduna final sangkre atopa semi final bout amada Nongada Boxing Academy ki A Willizia Jackson na Kekupat Minutong Development Committee ki boxer C Century Mighty Biduna final sangkre KZ Niputakutaki Nipunipan Paubagi Pangtokiba Sub Junior Men's ki ahanba semi final da Kongba Boxing Academy ki N Sanana Yaripok Bisnunaha Club ki boxer T Lamyanba Mighty Biduna final sangkre atopa semi final bout amada National Sports Academy ki I Roshan Maitena Kekupat Minutong Development Committee ki boxer Oxin Saijiabu Mighty Biduna final sangkre KZ Kunipal dagi kuntra phawgi pangtokiba sub junior men's ki ahanba semi final da Yaripok Bisnunaha Club ki A Sanjit Maitena Kongba Boxing Academy ki M Manichandrabu Mighty Biduna final sangkre atopa semi final amada Nongada Boxing Academy ki T Ice Robert na Yaripok Bisnunaha Club ki boxer A Sernibasbu Mighty Biduna final sangkre KZ kuntra nitudagi kuntra mari phawgi pangtokiba sub junior men's ki ahanba semi final da Itam Nungwai Juvenile Club ki boxer NG Lamngan bana Nongada Boxing Academy ki SH Rocky bu Mighty Biduna final sangkre KZ kuntra mari dagi kuntra truk phawgi pangtokiba sub junior men's ki ahanba semi final da National Sports Academy ki TH Hamlet na Itam Nungwai Juvenile Club ki boxer TH Robin bu Mighty Biduna final sangkre KZ Nipu Mari dagi Nipu Taruk Phawgi pangtokiba sub junior women's ki ahanba semi final da Kekupat Minutong Development Committee ki boxer NG Rima Devi na Itam Nungoi Juvenile Club ki boxer K Ranjita bu Mighty Biduna final sangkre KZ Nipu Taruk dagi Nipu Nipan Phawgi sub junior women's ki semi final da Kekupat Minutong Development Committee ki boxer Ice Monica na Sombung Student Club ki boxer W Rosita bu Mighty Biduna final sangkre atopa semi final bout amada National Sports Academy ki boxer L Mansi Sanuna Itam Nungoi Juvenile Club ki boxer Malika Mahatapu Mighty Biduna final sangkre KZ Yankai Tariti ki humpu phawgi pangtokiba sub junior women's ki semi final da Sombung Student Club ki boxer Mayona Kekupat Minutong Development Committee ki boxer M Yaipabi Sanubu Mighty Biduna final sangkre KZ kuntra tarukti ki kuntra nipan phawgi pangtokiba semi final da Itam Nungoi Juvenile Club ki boxer N Herojit Maitena Sombung Student Club ki boxer TS Athoi Babu Mighty Biduna final sangkre Hojik ngasi nongmagi wakiba nongju nungsa amade eng asagi paw makata na pujari ngasi nongmagi oikiba aing asagi pawda ICAR Lampel Patagi phangba pawgi matung ina ngasi gi khwaidagi sakiba degree Celsius 12.2 khwaidagi ingba degree Celsius 19.1 Nungshita yawba ising manilgi sang ayukta saada marfur tara taruk nukthilda saada marfur tara nitoi oiki Rasigi nong chukibagi sang Nepal 9.4 mm ni Union Minister of State Sports Bijoy Goyal na yaithibilo kol yangshin kre miyam na yang horokpadagi police na control tawnam honabada policemen yauna miyoy kuncharom soktuno laika na kre yana kadaba amadi miyam gi sel manghan kadaba mafamda Sports University sabagi wafam laite haina Union Minister of State Sports and Youth Affairs Bijoy Goyal na phongdokre amadi Malapang Indoor Stadium da Guinness Book of World Record ta challagani habigi thazaba leiba hearing at yanthopagi thorom sem sabin loire ISTB Pawming Tabiri Singh amukan